Akisbani Imphal Nolini Devi na pau pajari ahanbada madu iba pau Manipur da mai ki kumai Diwali dharma ki chatnabi amasung harau tayambaga loinana ngasi pangthokani Bangop Sagar ki awang nungpok damdam tamna sisilakliba nonglei nungsit sitrangna Manipur da nongkana chubana tana thoina mipai ningai leite hairi amasung Bharat amasung malem gi atei leba kharada ngasi surja grahan machet oina lakpa ugani Manipur da mai ki kumai Diwali dharma ki chatnabi amasung harau tayambaga loinana ngasi pangthokani kumai asi aphabana phattababu zaidobagi kumai ne miyamna yumda laisang singda amadi atei mafam singda thaumai pareng thanduna kumai asi harau tayamna pangthokani miyamna langi lairembi Lakshmi ira thongni thauramchu pangthokani kumai asina lakpada Rajapala Ganesan Mukhyamantri Nongtombam Biren Singh Mantri Singh amadi atei lusingba kayana Manipur gi miyam maru oina Hindu lining chatpa singda yaipa paujel pirakli maki paujelda Rajapal nahai kumai asi Hindu lining chatpa singna lebak sinba thungna pangthoi Diwali ki thaumai pareng na phattababu aphabana zaitoba ngami haibadu utli Rabun bu maithiba piramlaga Prabhu Ramna Ajodhya da halakpagi harau tayamba phungdoktuna kumai asi pangthoi Diwali ki thaumai parengna lamdam asidagi yengthinaba amadi atei phattababu manghankiba oirasanu maki paujelda Mukhyamantri Nongthombam Biren hai kumai asi Prabhu Ramna sahi 13 bonda chaluraba matungda Ajodhya da halakpabu harau tayamba phungdoktuna pangthokpa kumai ne kumai asi aphabana phattababu zaitobagi kumai ne miyamna yumda thaumai thanduna amambabu anganbana zaitobaga loinana langi lairimbi Lakshmi bu irat puja tongnai Numit asina lakpada lamdam asida nungai yaipaba santi amadi chawkhatpa purakpa oirasanu hairi kumai asina lakpada Manipur Bidhan Sabha gi Adhyaksha Thoksom Saitabata Singna Manipur gi miyamda yaipa paujel pirakli maki paujelda Adhyaksha na hai amambabu anganbana zaitobagi kumai asina lakpaga loinana lamdam asida gyan loksing hengatpa amasung amata oibagi wakalon purakpa oirasanu Power Mantri Thongam Biswajit, Mahut Mantri Yumnam Khemchan, Textile Commerce amasung Industries Mantri Nemsa Kipgen, Water Resources, Relief and Disaster Management Mantri Awangbo Nyumai, Tribal Affairs and Health Mantri Letpau Haukip, Haksel Mantri, Dr. Sapam Ranjan, Social Welfare Mantri Haikam Dingo Amadi, Shiksha Mantri Thongnauzam Basanta Kumar Nasu, Manipur ki miyamda yaipa paujal pirakli. Manipur People's Democratic Front Nasu miyamda yaipa paujal pirakli. Ningwal Chakaubaga mari lainana nga gi mela ama Imphal gi konung mamangta leba hapta kangjaibungda hayang pangthokani mela asida Manipur gi mahusatagi phangzaraklaba nga makhalsing pengba ngaton khabak ukabi porom ngakra amadi sarengna jingba sarkarna lepa mamalda miyamda yongani masigi mathakta katla dau mirgal grass carp silver carp common carp na jingbasu mela asida phangani Raija gi Fisheries Mantri Haikam Dingona mela asiga mari lainana pangmisingda hai Hayang pangthokatawriba Fish Fair cum Fish Crop Competition asida Raija asigi jila 13 maktagi chaurakna nga yokpa miyoi 100 henbana saruk yakani mela asida punna stall 135 hangdokkani Bangop Sagartagi awang nopok lamdam tamna sichilakliba nonglei nungsit sitrangna Manipurda nongkan jubanna tana thoina nungsa thingai leite hairi Raija ki Relief and Disaster Management Mantri Awangbo Nyumaina Kasbani Imphal hai Med Department ki pau matung ina nonglei nungsit asina Manipurda di yamna chauna amanga ta thokani haibagi pau hojik phaubagi oina leite adumoinamak nonglei nungsit asidagi haidorakpa chahumna ngasi phauba Manipur ki mafam ayambada mayai oirapadagi akanba sang yongna nongchuraba yai adumoinamak nonglei nungsit asi tamba ngamdaba phibam amada leiba maramna tangai phadaba cheksil thorang sing matik chana lokhatle Jila singki Deputy Commissioner singda pautak piduna nonglei nungsit asina maram oituna karigumba awana thorokpa tarabati madubu japchana mayoknanaba State Disaster Management ki team singbu mikup nahum singna lehenkre tabiri papawasi Akasbani Imphal dagini
Bharat amasung malemgi atay lebak kharada ngasi surya grahan machet oina lakpa ugani. Awang nungpok damdam natana lebak asigi mapam ayambada surya grahan lakpa asi uba phangani. Masi numidang wadang pung 3 minute kun mapandagi pung 5 minute nipuni toy pauba grahan lakpa asi uba phangani. Pungama khare hena lakadaba surya grahan asi maru oina Dwarka, New Delhi, Mumbai, Ahmedabad, Surat, Pune, Jaipur, Indore, Thane, Bhopal, Ludhiana, Agra, Chandigarh, Ujjain, Mathura, Porbandar, Gandhinagar, Silvassa amadi Panaji da upa phangani. Pradhan Mantri Bharatiya Jana Ausadi Pariyojana Scheme lebak asigi ana layingi lamda miyamna sating tobagi sang singthaningai oina hanta hanpangamle. Hauxel Mantri Dr. Mansukh Mandaviya hai haukiba sahi nipanda scheme asina ana layingi lamda miyamgi sengkautagi punna lupa koti 19 hena sading toba hanta hale. Twitter da thagalakpa warul amada mantri na hai lebak asig mipum khudimagda sarkar asina haksel gi lamda masak thokna amadi sel isang sanghantana laying bangaman bahibasi sarkar asigi pandamni. Ngasi phongba pause singi maruiba pausingi damak haujek Maibam Dwijamani leide. Dwijamani. Thagatsari Nolini. BJP the Yaukiba JDU gi MLA manga disqualified taunaba speaker gi tribunal da wakat khre haiba MSPCL gi office amasung managing director gi yumda police na thi humbagi thabak chathakre haiba madi nga gi mela da ahanbo oina sareng atekpa kg 3,000 puthokadori haiba pauna Manipur da ngasi phongba pause singi maru iba pawen phongnari BJP the Yaukiba JDU gi MLA manga disqualified taunaba speaker gi tribunal da wakat khre haiba pau Isel Express da ahanba headline tawtuna phongli BJP da merge tawkraba JDU gi MLA manga disqualified taunaba Congress na petition file tawkre haiba pau naharol gi thaudang da ahanba headline tawri JDU gi MLA manga disqualified taunaba speaker tribunal da petition file tawkre haiba pau pawnapham da ahanba headline tawri Police na MSPCL gi office amasung managing director gi yumda red chathakre haiba pau morning bell da ahan headline tawduna phongli MSPCL gi office ta su AMD gi yumda su police na red chathakre haiba pau Sangai Express Manipuri da ani sub headline tawri MSPCL gi AMD Sarad gi yumamadi office da red chathakre haiba pau Sanalai bak da ani sub headline tawri pawasi People's Chronicle da su ahan headline tawduna phongli Lok Ayukta case ta police na MSPCL gi managing director gi yuma masung office ta red chathak re haiba pau Imphal Free Press ta ahan headline tawri nga gi mela da ahan ba oina sareng atekpa kg 3,000 puthokadori Manipur da yokpa sareng gi mamal kg da lupa 1,000 da leble haiba fisheries mantri haikam dingko gi wafam sanalai bak ta ahan headline tawduna phongli Sako bagi nga gi mela da nga kg lak amarom puthok na bathaurang tawri haiba fisheries minister dinggo gi wafam irei bakta ahan headline tawri Lenga ki maikai dagi nga kg lak amarom puthok na ba sem sare haiba minister dinggo gi wafam hoyelan pawda ahan headline tawri Nonglei nungsit sitrang na lomi singda khudong sahandre lobuk laikrak salaba matungda law lokpada awaba oigadawri haiba paw irei bakta ani sub headline tawri Awang nungpok amasung Bengal da akan ba nong surabayay miyam na section na laysi haiba pau Sangai Express English da ahan ba headline tawri. Rishi Sunak na UK gi ahan ba Indian origin Prime Minister oirini haiba pau Sangai Express Manipuri da ahan ba headline tawri. Pawasi Sangai Express English da na ani sub headline tawri. Huyelan pau da su pawasi ani sub headline tawduna phongli pawasi atay pawse singi ahan ba lamay da su phongnari. BJP the Yaukiba JDU gi MLA manga disqualified taunaba speaker gi tribunal the petition file tokre haiba pau Senapati the phongba Hills Hornbill Express ta headline tawri Senapati police na lost and found bud hangdokre haiba pau masu pausi asigi ahan balamai the phongli pawasi Tamenglong the phongba Ganphu Mail the su ani sub headline tawri Lanmi gi helicopter kapthakiba du Manipur the base tawba lalolo PLA amadi MNPF nani haibna dabi tawri haiba pau masu Pausi asida headline tawduna phongli Bharat tagi haukiba Rishi Sunak na UK gi Prime Minister oirani haiba pau Surasanpur da phongba Masona Thar da ani sub headline tawri Pawasi jila asida phongba Manipur Express da su ani sub headline tawri Pawasi Tamenglong da phongba Ganphu Mail da su ahan headline tawduna phongli Nolini Thagatsari Dwijamani
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯀꯨꯝꯍꯩ ꯗꯤꯋꯥꯂꯤ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯕꯪꯒꯣꯞ ꯁꯥꯒꯔꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯇꯝꯅ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯇ꯭ꯔꯪꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯠꯇꯅ ꯊꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯚꯥꯔꯠ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛ ꯈꯔꯗ ꯉꯁꯤ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯃꯆꯦꯠ ꯑꯣꯏꯅ ꯂꯥꯛꯄ ꯎꯕ ꯐꯪꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫